Lising aniga kunmangagi monsoon session ngasidagi HOUKHIBAGA Loinana. Prime Minister Narendra Modi na Operation Sindoor Mai Pakpagi Matangda Ekaikhumnabaga Loinana Wapham kaya Fongdokhree. India ki Parliament ki monsoon session ngasidagi HOUKHIBAGA Loinana Lok Sabha ki mihut singna HOUKHIBA April 22 Jammu and Kashmir da thokiba Pahalgam attack ta miyoi kuntaruk sikhiba thodok amasung June ki tarik 22 da Air India flight AI 171 kaikhibagi thodok aduda laikhidraba miyoi chani ga humpu sing adu ningsingduna minute ani chumna tumina leptuna Ekaikhumnaba utuna session asibu hogdoki Prime Minister Narendra Modi na terrorist base sing muthatkre haina laukthokhlaba military mission ama oiriba Operation Sindoor na yamna thuna mai pakpa si thagatki amasung session asibu India gi defense singi sakti asigi damakta celebration amani haina fongdoki masigi manungda opposition India alliance na thoromasigi manungda Thodok animak thengnanaba thorang tawri haina fongdoraki loinana session asi August ki tarik kunma thoi fawba makha chathagani masida August ki tarik 12 degina 19 fawbagi break leigani hairi Israel na leptana Yemen